Loyalam E-PAO tabi bakudimagpo hitram susmitana namidangi po pizari aham dapat headline. Pung taranithoygi general strike na mahusagi punsida akaiba pikre. Miyoi marfudara nithoy positive oire apunba case listing aniga jamri computer yaure. Moiba ongna bagi damak Ukrul district ta samgat sagat bagi thabak chathari. Pung taranithoygi general strike na mahusagi punsida akaiba pikre. English ngamaga chama ban nifumapan ge October 15 da Manipuri India na namlo lotion kibagi mayokta tongan ba lo na thinkrabala group singna ngasi ayo pung 3 tagi numidang waram pung 3 phawba kaukiba pung taranithoygi general strike na maram oiduna Manipur gi mahusagi punsida chauna akaiba pikre. Tongan ba lo na thinkrabala loop singna kaukiba general strike asina lambi da passenger puba gari sing amata chena khide dukan sing thong han khide maru oina Imphal Mayol Kanchipur Singzamai Kwakhaithel Kaisam thong yauna tongan ba district singda leba dukan sing thong hangna khide district amaga phauduna chena ba passenger gari sing chena khide adumapo gari macha singde mahosagum chena khidrabasu kharama khaidi chatok chasin tongna khi anan ayek water supply thodo wathok kayadi mahosagum adumak chanakhi Manipurna India gi union da tille haina chanaba hokiba inkumja lising amaga chamapan nifumapan gi October 15 bu tampaki laloba taru apunba korkomna black day haina observe tawri aikogi pawmina ha koina chatuna yengsilba matamda khurai lamlong kaithel da pharmacy kharana tana dukan ayamba thonglona ba thingnaki kaithel kana khide porompat ki jenims sabam laikai paring daleriba dukan sing ayamba thong hangna khide general strike asina Bishnupur district ki number kaithel Bishnupur kaithel ningthaukhong kaithel moirang kaithel amadi kumbi kaithel chingma sing kana khide dukan sing amadi oil pump sing thonglona khi general strike asina maram oiraga district asida leriba bank sing thonglona khi amadi lenga ki loisang sing kana khide security na pamdaba thodok sing thoktanaba chengsin tharang lokhatkhi miyoi mafudara ni thoi positive oire apunba lising aniga chamri humphutaret yaure state asida dengue laichat asigi phibam nomagi hengalakhiba galonena pung haukiba pung kunmari asigi manungda nona miyoi humphuni thoi positive oikhrai apunba masing listing aniga chamri humphutaret yaure Manipur Sarkar gi State Health Services gi phangba pawi matung ina haukiba pung kunmari asigi manungda Imphal West miyoi humphuma thoi nona dengue positive oikhiba galonena apunba masingsu listing amaga chatret humdra nipan yaure ani suba Imphal West district na nona positive kolumdoi dengue positive orakhiba galonena punna miyoi chahumga mafudara taruk yaure ahum subada Bishnupur district ta miyoi ahum nona dengue positive oikhiba galonena punna miyoi humdra nthoi shure district asida laichat asida maram oiraga miyoi amasu laikhidaba leirabani Thawbal district tasu haukiba pung kunmari asigi manungda nauna miyoi ama positive oirakhiba galonena apunma masing humphubari sure Tamelong district ta nauna miyoi ahum positive oirakhiba galonena miyoi tarani thoi yaure Kangpopi district ta miyoi ama dengue positive oiraktuna pun ani sure Housing state asida dengue positive oibagi masing hengalaktuna apunma masing listing aniga mari humputare yaurkhibani state asida oirakliba laichat asigi phibam asi nomagi positive oiba masing hengalaktuna miyamda chauna awaba mayoknari laichat asi thengnana ba chapchaba hidak langthak leitabana maram oiraga kanagumba dengue positive oirakpa matamda hena khudong chadaba mayoknari lonana laichat asi thengnana ba state lengangna su chapchaba khongthang lokapa leitri maram aduna state lengangna akiba phangna sandorakliba dengue laichat asi matam chana muthat haunaba lokhatpa yaba cheksin thorang sing lokhat haningbagi apamba maike kayadagi phangdona rakli Muiba ongnabagi damak Ukrul district ta semga sagatpagi thabak chathari Government of India gi peace talk tonariba lalholup National Socialist Council of Nagaland Isa Muiba NSCN-IM gi General Secretary Thinglure Muiba mahaki ponafam lamdam Ukrul gi samdarnda tha asigi kuni thoida chahi yankhai gi matungda laknaba thorang toriba asiga mari lenena Ukrul amadi somdalda mahakpo ongnabagi thenggot sagaliba asi ayamba loshilakle hari Thazaningai oiba source amagi matung ina hai chahi marfudara mathoi shuraba tangkhul nagagi luchingbasu oiriba TH Muba asi hauzi Nagaland gi Dimapur da base tawduna leri mahak tha asigi kunithoi da Ukrul district ki mahaki ponafam somdal da
hapta amarom legani mahakna hariba khul asida leringai tangkhul nagagi mahairoi ki body sing civil society organizations singi luchingba sing local church ki luchingba sing amadi village authority ki luchingba singa unaduna wa khanagani loinana mahakna ukrul district ta thunglabaga ukrul gi prajam yam harauta yamna okani hari th muba ukrul khongchat asigi mangoinana ukrul district ki mafam singda amadi miyam tinba mafam singda th muba gi poster amadi harding chingba sing hauzik thetuna th muibana itihasik oina mahagi ponafam ukrul gi sondala lakpa asibu harauta yamna oknabagi damak sem saba pumnamak losilakle hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Indigenous pillar yunglibasigi matangda enquiry tawgadabani haina phongdorakli Imphal East ki Sawmbong Kabui Khunchawda Federation of Haumina Lamdam asigi yek salai leba Yalhomi Kunmanga gi maming hakpa Integrity Pillar yungliba asigi matangda United Maitei Pangal Committee gi maikhedegi yaningda boba phongkaya phongdorakli Committee asina thadorokpa chairman haribana Integrity Pillar asida Yalhomi oiriba phurup sing yawhande haina masigi matangda khudakta enquiry tawnaba pillar asi lauthokpa natraga masida maitei pangal yauna indigenous communities sing mapung fana yahanduna modify tawba amasung historic enquiry amasung equity da yumpham oiraga indigeneity basing adu define tonaba historian anthropologist amasung community representative sing yauba expert committee ama semgadabani haina haukiba September 10 da Manipur governor da aiba chero pisinuna khanghem besulai krai loinana September 10 da Manipur police ki DGP na FIR ama loss tognaba formal oina haijakrai adubu committee asigi makedegi santi oina appeal toriba masida Federation of Haumigi Makidigi Aranba Mustung Kangluki oina nungnang handanaba mongda wafangkaya phongdoraliba si yaningde hari khwaidigi nongna phangba report amagi matung ina Federation of Haumida MLA sing support tawi habigi wafam ama laklibasi wahang hangningai oidi hairaduna public representative sing Federation of Haumigi deficit activities sing asida funding tawba natraga support tawba yaramlabadi makoi sing adu kudakta suspend tawgadabani amasung enquiry tawgadabani indigenous pillar asi thugaiba natraga modification tawgadabani defacement communal amenity amasung tabada nungai taba wafam kaya sandoliba Federation of Haumigi office barrier singi mathakta FIR tawba yauna prosecute tawgadabani Manipur gi unity amasung integrity asi hena chena hanabagi damakta masida chenariba community kudingmak state level peace and reconciliation dialogue chathagadabani Maitei Pangal community asi chahi cha kayadagi Manipur history gi saruk ama oibana thadoknaba yadraba kanglup amani habigi warol sing yauri AR ga police ka loinana chathakiba operation da drug lalonba taruk farai Assam Rifles na Manipur Police ka loinana Senapati amasung Kangpopi district ta chathakiba anti narcotic operation da drug lalonba miyoi taruk yamlaba drug ka konana fare hari pau asina makata na haribana Assam Rifles na Martyrs Park ta chathakiba operation da brown sugar kg ahum dasmik chatruka kontra taruk fagat pangamki Hairiba drug sing adu tongan ba stop case chani ga humdra hapta hapdaga puram khibani fagalaba drug sing adu market ta lupa crore Taret ka 10 kuntaruk oigani farba miyosing adugi mathakta makhataba investigation chathanaba police ta sinakre hari haukiba ningthokaba numita Assam amasung Manipur lona badalariba Zakurado da local da saba hi amada chingnaningai oiba potlam khaya ama lotchillaga thamle habigi akhanaba paw ama fangbadagi mafam aduda changsinduna operation chathaki loinana operation aduda hi adugi manungda haptuna leramba yaba tablet piece lising tara amasung insect light cigarette packet lak amaga dasmik kuntaruk lerambadagi local witness yaudana yamla bolam sing adu fagatki farba miyoi sing adu makhatana wahang pahang chathabada yamlaba drug ki polam sing adu Manipur gi Chuchampur district ki mafam adu da purakibani haba confirm tawre fagalaba polam sing adu local market ta lupa crore nipan long ki value oigani farba miyoi sing adu makhoidigi fagalaba drug sing adu ga konana mari lenaba police station da sinakre hari Village Tipsing Tanaram Dana Forest Department na Community Reserve oina lauthorakpagi fide pende withdraw tawgadabani haina phongdorakli Chuchampur district ki Henglep TD block ki manung chanba Lailong L amasung Lailong S village ki jurisdiction da leriba chingi saruk amabu Manipur sarkar ki Forest Department na Community Reserve oina lauthorakpagi fide asi yaningde lonana longlang SK chief S gangte na masiga mari lenana chathariba file processing adu khudakta withdraw tawgadabani karigumba withdraw tawdaba tarabadi maduda thoklakpa afafat daita pumba channel singna masa masana pugadabani haina Henglep block ki manung chada leriba Khampi village
Naupalong Village, Munta Village, Kamkailon Village, Haishang Village amasung Selbum Village ki chief sing na thadoropa joint statement amana hari Cherola sinamakata na haribana hariba chief sing asi Lailong S community ki reserve ka nakna na leriba khulgi chief singi Lailong S community ki reserve asi Lailong L amasung Lailong S ki jurisdiction manung da leiba khul singni khul ani asi ki jurisdiction manung da leriba saruk sing asibo Manipur sarkar ki forest department na community reserve haina lauthok lambagi thawong asi yamna kani yaning da ba phongdokli saga asibo community reserve haina lauthokibagi official order su village chief sing asina uba phangdri adubu mamang chehi lisangani kunmari gi January kunmanga da Lailong S village ki chief S kangtina Saijang area Chief Association ki chairman secretary da chithi ama tharakibadi khangi Wildlife Protection Act 1972 section 36C gi matung inna National Park Sanctuary natraga conservation area gi manung chana leitaba private natraga community land sing asi wildlife sing yokhanaba amasung mobkhoi bungak shenduna thamnabagi damakta community reserve oina individual sing natraga mafam aduda leriba community sing na volunteer toba yai hariba thawong asi mafam aduda leriba fauna flora and traditional amasung cultural conservation value amasung practice sing adu protect tawnabagi damaktani adumapo Lailong S community reserve asi formation tawbagi matangda Lailong S village ki chief na mari lainariba khulgi chief sing asida karigumba khangalamba tawde maramaduna Lailong S village ki chief ki thawong asi akan mamong da condemn tawi loinana hariba firep asi atuba matamda handokadabani karigumba handoktaba tarabadi masida thoklapa afafatagi daita adu mahak masana pojagadabani hari Pakistan Afghanistan ki military post kaya thogai khrei ngasi ayuk angan bada Pakistan amasung Afghanistan lebak ani gi lona bada leriba Khyber Pakhtunkhwa da lebak ani gi lanmi singi marakta chauna khuthona khrei thodok adu da Pakistan lanmi gi maikedi Afghanistan gi ateng mari amasung military post kaya thogai khrei agency ki pauna haribana Afghan gi Taliban sing amasung Afghanistan da base toba Pakistan gi terrorist group ama oriba Tehrik-i-Taliban Pakistan ki maikedi Quran area da leba Pakistan ki west sing da attack chatharakibani thodok adu da Pakistan army ki maikedi akan mamong da attack chathaduna Taliban gi tank kaya thogai ki misi mina kaya amasu thoki thodok adu da Quran center da leba Afghan gi Taliban sing tank position gi chauna amang ata thokpada natana mafam adu da leramba Taliban gi lanmi sing kaya du kaiduna chenaki Pakistan gi state chalaiba media gi report matung ina Afghanistan gi force ina Pakistan Taliban sing ga kutsamnaraga Pakistan gi force sing da attack adu chatharakibani Kuram hariba asi Pakistan gi Khyber Pakhtunkhwa province da leba district amani Pakistan handuna chathakiba attack adu da Pakistan Taliban singi training facility sing chauna amangata thokhi Bishnupur police Commandona thamna pokpidagi football player ama Faraga Pukhibadagi Tiddim Lambi Thinglure ngasi ayuk angan ba pokmanga rom taba matamda gypsy ama amasung angoba machugi car amada lakhiba Bishnupur police commando gi kangbu singna thamna pokpi ward number 4 advanced intermediate public school gi maraklareba football player ama faduna pukhibadagi thamna pokpi da khoisaungraba miyamna Tiddim Lambi Thinglure adubu Bishnupur SP ga wari sanarba matung commando na fakhiba miyo adu condition amata yauduna thadorakpadagi lambi thingbi khongjang adu handokrai Bishnupur district police commandona faduna pururaba miyo adugi mamingna moirang them chinglemba Elias Kalu chehi kunipan apopa lenga kawi ngasi ayo commando gi kanguna miyo asi mayumdagi faduna pukhibadagi thamna popigi khoisaunarba nupi sing amasung nupa kayana lambi da thoklatuna Tiddim Lambi thingbi khongjang changsingki loinana commandona fakhiba moirang them chinglemba condition amatani yaudana thadorakadabani haina dabi tawki lambi thingbi khongjang changsingki ba miyo sing adugi maikhetegi phongdorkibada Police na faduna pukhiba moirang them chinglemba state football player ama oibigi mathakta NGO gi office ama gi gari thoduna imung manung puriba misakni mahak phakhiba asi maram chari mahapu athubada condition yaudan thadoraktrabati hena kanba kongjang changsingani haina phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maruiba pau amuka hana pizari Pung tarani thogi general strike na mahosagi punsida akaiba pikhrei Miyoi marfu darani thoi positive oire apunba case lisinganiga chamri humputaret yaukrei Moiwa onabagi damak Ukhrul district ta sengrat sagatpagi thabak chathari matang asida Loyalam E-PAO na namitangi pau bibil lezare tabili bakhudimapu amuka hana kurumjani